Online Manipur YouTube channel swing bir mayam pum nong pu amukan na taram lok seri han badem na maru iba pawa am update tam zage paulan na hekta sandu kanu isili nausing kautruk su atai mafam su phajana control tawri kem tawroi ngarang gi pen da phongduk sari zat nim hoise haina kurongan ba khuman ATG chief commander na phongduk piri seri haro ja kautruk ka ba o ya ma mi ri ya ni da mi ri mo so me paul ba san to le du to le da to le bung ka pai ba bung ka be ta ka san bung ka ba yo ta me dro ha yo ta me dro mathak ta ui kar pae aduga mathang update asna peace agreement sign tawnak sabalan hulup ki musing hayang kangla do okadori apun manipuri amagi damakta BJP na leptana thabuk tawgani CM Manipur da ningsing bathok traba matamdagi khunda minaduna lagliba yelo purup sing tasin khumjin duna mohsagum amaga nungsi chanan laiminarba amadi apunba manipuri amagi damakta BJP na makata na thabuk tawki kani haina chief minister nongthongbom biren na phongdokre BJP Manipur Pradesh na sinduna imphal gi thamban sanglen danga si pangtoki ba chief minister N Biren Butaram nok ki thorom da mathaki wafam asi phongdok laduna mahakna hai Manipur gi ari belan hulup amaga India government ani gi marakta peace agreement sign tawnuki ba si Manipur gi puari da lehuraga da bathodok amani haina BJP na lawi peace agreement sign tawnakraba Manipur gilan holubadu hayang imphal kanglada Manipur lengang state ki thakda taram nokpagi thabuk pangtokani haiba wafam thamladuna mahakna hai sahi humphuru mayum makai thadoktuna pandam amagi makhada leiruraba lan holub asiga peace agreement tawnariba asi irai laina tawnaba nate sahi mari sangna honarakpani lan holub asina peace ki lambida sangsin lakpa asi center gi lusing basing na suyam na harau taram na oki atai atop na holub khar su peace ki lambi da lakna lenga ka pau phau na su lai hain su chief minister na phongdoki magna makhata raduna BJP lengang na Manipur gi mapandagi sangsilak pa mitop sing khan dok na ba thabuk lokat pa Manipur gi tungi miron kanana ba war on drug campaign sa tharakpa amadi umangwamang kanna ba thabuk lokat pa sibu BJP na lanbani haiga doribra Manipur hanadagi khundaduna leipa purup sing mahusagum nungsi sanana hingminaga bani amade mapan gi sapusing ekoi amata oina lepmin naduna thing naming nagadabani haiki BJP Manipur Pradesh ki president Sardan lusing dun Delhi de imphal da thunglarba taram okpagi thorom adu loireba matung baumi sing unabada chief minister nangarang ukrul gi Punjab National Bank de masakhang da sing na yamla da senpham lut tawkiba adu da chenna sing lengang na thubada fagat naba thabuk lokhatle soidana phaba ngamgani haipki thajaba thamki video sing bibagi damakta mampum nongpo muka na thagachari ana update ki damakta online Manipur YouTube channel asibunuk sibiduna subscribe to biramu thank you